Handaki nauna senkiba anauba lainga sida khoi lamdam asigi maitai pangal MLA ahungi manungda cabinet minister pirak tabadagi minority furup ama oriba maitai pangal singna pena kidre haibagi headlines ama ka yauri uja masigi matanga su khoi masak naira ba khoi manipur gi khoi social activist ke yana su phungdo posu laigre uja masida khoi oja lakchani de handaki popular government asida khoi apunba unity oibagi masak ama oinena ba se kari kamaina oja gi mata kamaina thambini mase मसी वो हाइजो है देखो आई मिनिस्टर गुम्बा अदे करी गुम्बा सीधे इथनिक लाइन दा याम का है ना एम्फेसिस पीबा मी ओइबा मी दु दे पामजे दे वो कम्युनिटी लाइन दा दु एथनिक लाइन दा सीना सुमरम मोरकान मणिपुर के इंटीग्रेट मागी पॉलिटिकल एस्पिरेशन दा को माई पॉलिटिकल एक्टिविटीज दा मागी पॉलिटिकल रेस्पॉन्सिबिलिटी दा मागी नेशनल एंड स्टेट रेस्पॉन्सिबिलिटी दा अदु माई तोरगा मागी रेस्पॉन्सिबिलिटी सीना बसे आईडी अदु न हेना मरम साइना खले मोय बीजेपी की कारिबा अमदी मागी एलाई ओरिबा मैम पुनमक्से मदुदैदा any person namana minister oisunu phanga adu magi political performance magi social performance magi activity sing do adu dei da moina pi da bai di khangde ko adu dei da base toroga idi pi hanning e ko ai community base to ba ethnic base to ko pasi idi masi yam ka hena ai adona kanda idi ke no to ba idi leite maram di manipur gi bakun ba miyo sing ase idi kanana pangano kanana meitei no kanana tribe no adu no na usaba miyo manate ko as a whole manipur se manipuri amoina ai di mai khanjaba mi oibni na ko ai adona kanda ai di yam ka hena interest logde phang any mi amna phang pada any person amna magi political magi keno dugi lady ba government dugi political aspiration amni leni na ko madu mit tawno phona bada any person amna minister natraga portfolio ama hold taw matam da madu akoi da kaishu thoina ID community oina ID adona kanda oina emphasis pide maram asina phangpo oisunu hoji cabinet ke expansion tawkane na khale maram hoji lady si mi si minister tharaga speaker yaudana moi manga oirangone na khale ko adugi manga dugi matungda taret ama wali dana ko adida any lady ba magi political lady ba hoji shami ba no government si gi magi vision political aspiration ama soidan legani madude da tangai phadena khanba musing ado adum madu adum mai yaujrakane bu ko ama oire ama oigera anything high tare ko adugi potu da ko adum no to utpata bani aduga manipur city ethnic yami ko community yami makhan yamgre even akoina maitai ni haisi bog yek salai adu mangang luang khuman adu araina leiri bane ko adu khuman gi mantri mpu luang gi mantri mpu angong gi mantri mpu moirang gi mantri mpu haina radi wa du yamna pharak ama sana ghrane bu ko armai tawdana adai gi level du dai di kumdhaningde adu leiri ba putpuna makse akoi manipuri ni manipuri amana manipur gi siminisa oibada manipuri amana manipur gi mantri oibada madude da kaigo mamatagi bias leitan leminaba manipur du aidi pamje ko adai aspiration da any person amana haijege ko community amana nataba person amana minister phangba matamda MLA ogeno orug matanda mai keno par ko matanda madu akoi punna ya sharu manipuri amana paibane na khal laga akoi the penthokpa aduda akoi gi manipur genu du koi uminaba adum main tawwa kanu du aidi pamje ana sumaina ai gi any ai koki gi wasu nate nagai wasu nate ko amai wasu nate maitai gi wasu nate aidi sidaida peno se pung siam ka hena dona kan aidi pung thadu jade bu ko aduna anything hojile ba government gi lediba nowa kem ni akoi gi newly form government ase popular government se masi gi lead tawriba akoi gi honorable si minister 𝐍𝐄𝐖𝐒 magi kenosi deida magi vision du deida mai le ba haitare ko tangai phadna sanga da component oi biya ba mi sing do adu madu gi expansion du da soidana adum yarokane na khali madu deida any community wise ethnic wise natra kana wise wena madu da bias leita ba pod amon oi ba adumaina oi bu comment ama madu gi council minister ma idi adumai oheningi na adumai thamjage